Kuki oigani singnaba wakhal soidabi nupi ama lairambadagi pulisna lawkhatlaga center da thamkhre. Ngasi ayuk pung 10:30 rom taba matamda Singjamay Police Station gi manungsan na Kwakaithel Bazar gi mamang thangba Longjam Kulabidu Crossing Road mayada lairiba Rural Bank gi lambi ga tainaba sarukta. Kuki nupi ni haina singnaba nupi ama lairambadagi miyamna mari makhong asyengba khangnaba honabada lol phaunadaba amadi wakhal soiba nupi oirambadagi masak maming laifamna chingba khangba ngamdre. Khudakta mafam adugi miyoisingna Singjamay Police Station da pau pibadagi Singjamay Police ki team ama laktuna nupi adu lawkhatlaba matungda masak maming amadi purup masak khangnaba honakhe. Adubu kuki nupi ni haina chingnaribi chahi 52 rom surabi adu wakhal soiba miyoi amagum loli phaunadabadagi masak khangdokpa ngamkhide. Kaina thangda nupi adu Singjamay Police ki kangbuna World Drop Center hariba wakhal gi lainana naraba miyoising gi layengfam asida thamkhre haire. Kangla Tombi Santipur Mitai Khulda nongmai kapsilaklay Kuki militant singna saramba bunker ahum thugaikre. Ngarang ahing nongyay matung pung amaga minute 10 rom taba matamda Sengmai Police Station gi manungsan na Kangla Tombi Santipur Mitai Khulda Kuki militant sing oigani haina chingnaba khulai paiba khutpu amana nongmai round kaya kapsilakre haire. Nongmai kapsilakpa du da khunja sing mipai na duna lanjenaba yaukhe. Khudakta khulngangnaba khunja volunteer singna handuna nongmai round kaya kap khiloina na Kuki militant singna nongmai kaplakpa mafam adu tamna khunja volunteer sing thomjenkhe. Maduda mafam aduda chingi sarukta saramba bunker ahum thengnabadagi khunja volunteer singna thugaiduna mangankhi haire. Thaudok asi thokraba matungda makha na Kuki militant singna nongmai kapsilakpa laikhidre. Haujik security force sing thomjinduna mafam aduda thiba humbagi thabak makha na sathare mifa mipungi paudi haujik phawbagi oina phangba ngamdre.